Oinam Romen journalist Musuk ki Thounabu Thagatkhre. Imphal West District ki manung channa leiba Kangchup region ki Koutruk ta Houkhiba nongmaijing numit ki nungthilda Kuki militant Singh na chathakhiba drone bombing attack ta soktuna Imphal gi Shija Hospital da layengliba Impact TV ki paomi Musuk ki hakchangi fibham Singjamei Assembly Constituency da ki prominent political activist Oinam Romen na ngasi hakthengnana chattuna yengsinkhre. Houkhiba chahi gi me ahum dagi thokliba irang asida Musuk na lawriba thodangbu Romen na Thagatkhre. Musuk na layengbada kharadang oirabasu mating oinaba angamba sel gi tengbangsu piramkhi. Musuk ka unaba aduda Romen Singh na haikhi.bada Kuki militant Singh na Koutruk ta chathakhiba drone bombing attack ta nupi ama yauna miyoi ani sikhiba amadi atai kharana sokhankhiba thodok adubu awangba thakta condemn tawi. Asigumba thodok asi lebak manungda taunade masidi lebak amaga gi marakta lan taunaraba khaktada chathanaba thabakni. Kuki militant Singh na drone sizinaraga bomb thadaduna maitai miyam amadi state security force singda atamnana attack chathaba haibasi yamna laibak thibani. January sing laingakna thidoktuna logi matik chaba thabak lokhatkadabani haikhi. Romen Singh na makhatana haikhi.bada Manipur gi chief minister masamakna fibham asi kupna yengsinduna mara leiba sing matik chaba chairak pigadabani. Tampaki mafam singda maitai singna khutla yauduna rally chatpada security force singna tear gas cell kaya kaptuna tankhai.bada miyoi kaya asokapan nangthi aduga Kuki singna chief minister gi mayokta Kangchup kaya ngangduna Chingda rally chatpadana tear gas cell ama fauba kaptaba asi manungda kari aronba leibagino hainasu Romen Singh na hangli. State security force singna angamba upai puthokuna Kuki militant Singh namthanaba hotnagadabani. Masina Kuki Singna demand tawriba wafam government na yade haibadu chapchana utpa ngamgani hainasu mahakna phongdokkhi.Koutruk ta thokhiba thodok aduda miyoi ani sikhiba amadi kharana sokhiba thodok adugi chapchaba paukhum Kuki militant Singhgi mathakta pibagi mahutta laingaki authority na thodok adubu condemn tawi haina phongdorakliba aduda angakpa amadi pendaba wafam phongdokladuna Romen Singh na haikhi.bada haujikti laingak ama leiri laingakki mayokta karigumba thabak amata chathaba yaroi haibadu laingakna utpa matam oire laingakna karigumba thabak khara tawrakani haina miyamna thajaba thamliba laingakna manghandanaba hotnagadabani hainasu Romen Singh na makhatana phongdokhi.